Arnoldna Jumi ꯑꯩꯈꯣꯏꯒꯤ ꯉꯛꯁꯝꯗ ꯇꯥꯔꯤꯕ ꯃꯩꯁꯦ ꯇꯦꯗꯣ ꯅꯠꯇꯦ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯄ ꯉꯥꯛꯇꯅꯤ ꯋꯤꯁ ꯑꯃꯗꯒꯤ ꯕ꯭ꯂꯗ ꯁꯤꯖꯤꯟꯅꯔꯤꯕ꯭ꯔꯥ ꯍꯣꯏ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯋꯤꯁ ꯀꯅꯥꯃꯠꯇꯒꯤ ꯕ꯭ꯂꯗꯀꯤ ꯃꯇꯦꯡ ꯂꯧꯗ꯭ꯔꯤꯌꯦ ꯑꯗꯨꯕꯨ ꯚꯦꯝꯄꯥꯌꯔ ꯋꯨꯜꯐꯀꯤ ꯄꯥꯋꯔ ꯂꯩꯔꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯏ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯊꯋꯥꯏ ꯃꯥꯡꯂꯕꯁꯨ ꯃꯈꯣꯏꯕꯨ ꯍꯥꯠꯇꯕꯗꯤ ꯌꯥꯗꯦ ꯚꯦꯝꯄꯥꯌꯔ ꯁꯦꯝꯂꯛꯈꯤꯕ ꯋꯤꯁꯇꯨꯅ ꯃꯈꯣꯏꯁꯦ ꯐꯠꯇꯕ ꯑꯣꯏꯔꯛꯄꯗꯒꯤ ꯍꯟꯇꯔ ꯑꯃꯨꯛ ꯄꯨꯊꯣꯔꯛꯄꯅꯤ ꯊꯥꯏꯅꯗꯤ ꯋꯥꯔ ꯆꯠꯅꯕ ꯂꯥꯟꯃꯤ ꯑꯣꯏꯅꯕꯒꯤꯗꯃꯛ ꯁꯦꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯚꯦꯝꯄꯥꯌꯔ ꯋꯨꯜꯐꯀꯤ ꯖꯨꯛ ꯑꯣꯏꯔꯛꯇꯨꯅ ꯇꯥꯏꯕꯪ ꯃꯤ ꯍꯤꯡꯕ ꯌꯥꯝꯅ ꯋꯥꯔꯦ ꯃꯈꯣꯏꯒꯤ ꯖꯨꯛꯁꯦ ꯃꯨꯊꯠꯇ꯭ꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯍꯤꯡꯕ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯦꯡꯗ꯭ꯔꯕ ꯄꯥꯟꯗꯝꯅꯤ ꯑꯪꯀꯜ ꯑꯩꯅ ꯅꯣꯏꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯋꯤꯁ ꯀꯅꯥꯃꯠꯇꯒꯤ ꯕ꯭ꯂꯗꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕꯁꯦ ꯑꯉꯛꯄꯅꯤ ꯑꯩꯅ ꯇꯥꯕꯗꯗꯤ ꯚꯦꯝꯄꯥꯌꯔ ꯋꯨꯜꯐ ꯃꯌꯥꯝꯅ ꯍꯟꯇꯔ ꯐꯅꯌꯥꯝ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯆꯨꯝꯃꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯃꯉꯥ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ 10 ꯍꯥꯏꯕꯗꯤ ꯍꯟꯇꯔ 10 ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯈꯣꯏ 14 ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯤꯡꯍꯧꯔꯤꯕ 3ꯁꯦ ꯁꯤꯕ ꯀꯤꯕꯒꯤ ꯅꯠꯇꯦ ꯃꯈꯣꯏ ꯄꯥꯋꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯋꯤꯁꯀꯤ ꯃꯇꯦꯡ ꯄꯥꯡꯂꯛꯏ ꯅꯠꯇ꯭ꯔꯕꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯦ ꯑꯃꯠꯇ ꯍꯤꯡꯕ ꯉꯝꯂꯔꯣꯏ ꯍꯣꯏ ꯑꯪꯀꯜ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩ ꯕ꯭ꯂꯗ ꯄꯤꯔꯒꯦ ꯑꯗꯨꯒ ꯅꯈꯣꯏꯕꯨ ꯄꯥꯋꯔ ꯍꯥꯞꯂꯒꯦ ꯑꯩꯁꯨ ꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤ ꯑꯗꯨꯅ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯄꯥꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯐꯖꯅ ꯈꯪꯗꯦ ꯖꯦꯛꯅ ꯂꯥꯏꯔꯤꯛ ꯑꯔꯤꯕꯁꯤꯡꯗꯨꯗꯤ ꯀꯥꯏꯗꯒꯤ ꯐꯪꯒꯅꯤ ꯂꯨꯔꯤꯕꯁꯦ ꯑꯗꯨꯅꯤ ꯂꯥꯏꯔꯤꯛ ꯑꯔꯤꯕꯁꯤꯡ ꯑꯗꯣ ꯚꯦꯝꯄꯥꯌꯔ ꯖꯣꯟ ꯍꯣꯏꯒꯤ ꯃꯅꯥꯛꯇꯗꯤ ꯂꯣꯏꯅ ꯂꯩ ꯑꯩ ꯋꯤꯁꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯈꯪꯕꯅꯤꯅ ꯑꯗꯨꯅ ꯂꯥꯏꯔꯤꯛꯇꯣ ꯑꯃꯠꯇ ꯄꯥꯍꯟꯗꯦ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯄꯥꯋꯔ ꯀꯌꯥꯝ ꯂꯩꯕ ꯚꯦꯝꯄꯥꯌꯔꯅꯣ ꯍꯣꯏ ꯃꯥ ꯄꯥꯋꯔ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯄꯥꯗꯤ ꯀꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯄꯄꯥꯁꯦ ꯅꯣꯡꯃꯇ ꯋꯨꯜꯐ ꯑꯣꯟꯗꯦ ꯑꯗꯨꯒ ꯋꯥꯔꯁꯨ ꯑꯃꯨꯛꯇ ꯆꯠꯇꯕꯅꯤ ꯅꯣꯏ ꯄꯄꯥꯒ ꯆꯠꯂꯒ ꯂꯥꯏꯔꯤꯛꯇꯣ ꯂꯧꯔꯨꯕꯗꯤ ꯖꯣꯟ ꯌꯥꯝꯅ ꯁꯤꯡꯉꯤ ꯂꯥꯏꯔꯤꯛꯇꯣ ꯂꯧꯔꯨꯕ ꯌꯥꯔꯣꯏꯌꯦ ꯃꯔꯝꯗꯤ ꯃꯔꯝ ꯍꯦꯛꯇ ꯍꯪꯂꯛꯀꯅꯤ ꯃꯗꯨ ꯂꯧꯕꯗ ꯑꯥꯔꯅꯣꯜꯅ ꯅꯪꯒꯤ ꯄꯥꯋꯔ ꯍꯦꯟꯒꯠꯅꯕ ꯂꯥꯏꯔꯤꯛꯇꯨ ꯄꯥꯒꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏ ꯄꯄꯥꯒ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯟꯅꯁꯤ ꯑꯩꯒꯤꯗꯤ ꯄꯄꯥꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯏ ꯐꯔꯦ ꯅꯣꯏ ꯊꯥꯡ ꯉꯥꯏꯍꯥꯛ ꯇꯝꯂꯣ ꯑꯗꯨꯒ ꯄꯨꯟꯅ ꯅꯣꯏꯗ ꯆꯠꯂꯒ ꯋꯥꯔꯤꯗꯣ ꯃꯨꯟꯅ ꯇꯥꯟꯅꯔꯁꯤ ꯁꯣꯝꯗꯅ ꯖꯣꯟꯅ ꯀꯔꯤ ꯑꯥꯔꯅꯣꯜ ꯍꯣꯏ ꯃꯐꯝꯁꯤꯗ ꯌꯧꯔꯛꯂꯕ ꯐꯩ ꯃꯈꯣꯏ 3 ꯈꯛꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯄꯗꯤ ꯋꯥꯅ ꯊꯣꯛꯀꯅꯤ ꯂꯥꯟ ꯇꯧꯕ ꯇꯥꯔꯦꯗꯅ ꯕꯣꯔꯤꯁꯅ ꯑꯦꯅꯤꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯏꯍꯧꯗꯕ ꯌꯥꯗꯦ ꯅꯝꯐꯨꯗꯗꯤ ꯂꯧꯒꯅꯨ ꯃꯁꯥꯅ ꯌꯥꯔꯛꯅꯕ ꯍꯣꯠꯅꯧ ꯀꯥꯔꯂꯣꯁ ꯑꯔꯥꯏꯕ ꯋꯨꯜꯐ ꯅꯠꯇꯦ ꯆꯍꯤꯁꯨ 1000 ꯍꯦꯜꯂꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯇꯤ ꯑꯣꯔꯤꯖꯤꯅꯦꯜꯅꯤ ꯑꯍꯥꯟꯕꯗ ꯋꯤꯁ 5ꯅ ꯋꯨꯜꯐ 10 ꯚꯦꯝꯄꯥꯌꯔ 10 ꯈꯛ ꯂꯥꯟꯃꯤ ꯑꯣꯏꯅꯕ ꯁꯦꯝꯈꯤ ꯃꯗꯨꯒꯤ ꯃꯔꯛꯇ ꯀꯥꯔꯂꯣꯁ ꯑꯃꯅꯤ ꯑꯗꯨꯒ ꯆꯍꯤ ꯌꯥꯝꯂꯕ 500ꯒꯤ ꯃꯊꯛꯇ ꯑꯣꯏꯔꯕꯗꯤ ꯚꯦꯝꯄꯥꯌꯔꯈꯩꯗꯣ ꯃꯈꯣꯏꯕꯨ ꯑꯣꯔꯤꯖꯤꯅꯦꯜꯅꯤ ꯍꯥꯏꯅ ꯈꯪꯅꯩ ꯍꯧꯖꯤꯛꯇꯕꯨ ꯇꯥꯏꯕꯪ ꯃꯤ ꯔꯣꯁ ꯂꯧꯈꯤꯕꯗꯒꯤ ꯄꯨꯝꯅꯃꯛ ꯂꯦꯞꯈꯤꯕꯅꯤ ꯃꯍꯥꯛ ꯑꯐꯥꯎꯕ ꯂꯥꯟꯃꯤꯅꯤ ꯀꯅꯥꯅꯁꯨ ꯍꯥꯠꯄ ꯉꯝꯗꯕꯅꯤ ꯃꯇꯝ ꯑꯃꯗ ꯋꯤꯁꯁꯤꯡꯅ ꯂꯥꯟꯃꯤ ꯑꯣꯏꯅꯕ ꯁꯦꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯣꯜꯕ꯭ꯂꯗ ꯑꯃꯗꯤ ꯍꯣꯠꯕ꯭ꯂꯗꯀꯤ ꯃꯔꯛꯇ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯅꯗꯅ ꯂꯥꯟ ꯇꯣꯏꯅ ꯇꯧꯔꯤꯕꯁꯤꯅꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯨꯛꯁꯤꯕꯨ ꯑꯃꯨꯛ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯋꯤꯁꯁꯤꯡꯅ ꯍꯟꯇꯔ ꯄꯨꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯕꯨ ꯇꯨꯝꯅ ꯍꯥꯠꯄ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯃꯗ ꯋꯤꯁꯈꯩꯅ ꯂꯥꯟꯃꯤ ꯑꯣꯏꯅꯕ ꯁꯦꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯣꯜꯕ꯭ꯂꯗ ꯑꯃꯗꯤ ꯍꯣꯠꯕ꯭ꯂꯗꯀꯤ ꯃꯔꯛꯇ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯅꯗꯕ ꯂꯥꯟ ꯇꯣꯏꯅ ꯇꯧꯔꯤꯕꯁꯤꯅꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯨꯛ ꯑꯁꯦ ꯑꯃꯨꯛ ꯃꯨꯠꯈꯤꯅꯕ ꯍꯥꯏꯗꯨꯅ ꯋꯤꯁꯁꯤꯡꯅ ꯍꯟꯇꯔ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯕు ꯇꯨꯝꯅ ꯍꯥꯠꯄ ꯍꯧꯔꯛꯂꯤ ꯍꯟꯇꯔ ꯈꯔꯇꯃꯛ ꯉꯥꯏꯔꯦ ꯍꯥꯏꯗꯥꯏꯅꯦ ꯂꯣꯏꯅ ꯍꯥꯠꯂꯒ ꯂꯣꯏꯔꯦ ꯂꯨꯔꯤꯕꯗꯤ ꯑꯩ ꯑꯥꯔꯅꯣꯜꯗꯤ ꯈꯔ ꯈꯧꯇꯛ ꯁꯥꯏ ꯑꯗꯨꯒ ꯔꯣꯁꯀꯤ ꯃꯃꯥꯡꯗꯁꯨ ꯃꯈꯣꯏꯁꯦ ꯍꯟꯇꯔꯅꯤ ꯍꯥꯏꯅꯤꯡꯗꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅꯗꯤ ꯈꯪꯂꯝꯂꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯂꯧꯗꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯔꯣꯁ ꯍꯣꯏ ꯈꯪꯍꯟꯗꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯒꯦ ꯃꯈꯣꯏ ꯔꯣꯁ ꯍꯣꯏꯒꯤ ꯐꯥꯔꯝꯗ ꯂꯩꯕꯅꯤ ꯉꯥꯏꯈꯣ ꯍꯤꯡꯍꯧꯔꯤꯕ ꯍꯟꯇꯔ ꯈꯔꯗꯣ ꯑꯔꯥꯏꯕꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕ ꯊꯣꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯄꯥꯛꯅ ꯍꯥꯠꯄ ꯉꯝꯂꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯋꯔ ꯌꯥꯝꯅ ꯂꯩꯕ ꯚꯦꯝꯄꯥꯌꯔꯁꯨ ꯅꯠꯇꯦ
ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯔꯤꯕ ꯚꯦꯝꯄꯥꯌꯔ ꯃꯥꯁꯇꯔ ꯃꯌꯥꯝꯒ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕꯗꯣ ꯇꯥꯟꯅꯈꯤꯁꯤ꯫ ꯂꯨꯔꯤꯕꯗꯤ ꯀꯥꯔꯂꯣꯁꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯃꯆꯥꯅꯨꯄꯤꯗꯣ ꯂꯧꯅꯕ ꯂꯨꯝꯂꯤꯕꯅꯤ꯫ ꯒꯨꯗ ꯑꯥꯏꯗꯤꯌꯥꯅꯦ ꯃꯗꯨꯁꯨ꯫ ꯊꯥꯡ ꯉꯥꯏꯍꯥꯛ ꯇꯝꯂꯒ ꯃꯈꯣꯏ ꯂꯣꯏꯅ ꯀꯥꯔꯂꯣꯁ ꯍꯣꯏꯗ ꯂꯥꯛꯂꯦ꯫ ꯏꯆꯥꯁꯤꯡꯕꯨ ꯊꯤꯟꯕꯤꯔꯛꯄꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯨꯡꯗꯥꯡꯁꯤꯗꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯁꯥ ꯈꯔ ꯆꯥꯃꯤꯟꯅꯈꯤꯁꯤ꯫ ꯑꯥꯔꯅꯣꯜꯅ ꯍꯣꯏ ꯁꯔ, ꯋꯥꯁꯨ ꯈꯔ ꯇꯥꯟꯅꯁꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯃꯌꯥꯝꯗꯣ ꯆꯥꯅ ꯊꯛꯅꯕ ꯀꯥꯔꯂꯣꯁꯅ ꯁꯟ ꯑꯃ ꯍꯥꯠꯂꯒ ꯌꯥꯏꯕ ꯊꯣꯡꯕ ꯊꯥꯛꯄ ꯍꯧꯈ꯭ꯔꯦ꯫ ꯖꯦꯛꯁꯨ ꯀꯥꯔꯂꯣꯁꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯏ꯫ ꯋꯥꯔ ꯀꯌꯥꯃꯨꯛ ꯆꯠꯂꯦ ꯏꯆꯥꯅꯨꯄꯥ? ꯁꯔ, ꯋꯥꯔꯁꯤ 20ꯒꯤ ꯃꯌꯥꯗꯤ ꯌꯥꯎꯔꯨꯔꯦ꯫ ꯑꯗꯨꯗꯤ ꯅꯈꯣꯏꯁꯤ ꯑꯗꯨꯝ ꯐꯥꯏꯠ ꯅꯤꯡꯊꯤꯅ ꯍꯩꯔꯝꯂꯅꯤꯅꯦ꯫ ꯍꯣꯏ, ꯑꯩꯈꯣꯏ ꯊꯥꯡ-ꯇꯦꯟ ꯐꯥꯏꯠꯇꯤ ꯑꯗꯨꯝ ꯍꯩꯖꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯗꯥꯏ-ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯊꯤꯕ ꯉꯝꯕꯒꯤ ꯄꯥꯋꯔꯗꯨꯗꯤ ꯑꯩꯈꯣꯏꯗ ꯂꯩꯇꯦ꯫ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯗ ꯅꯈꯣꯏꯅ ꯍꯩꯕ ꯈꯨꯗꯤꯡꯃꯛꯇꯣ ꯇꯝꯕꯤꯌꯨ꯫ ꯑꯩꯅꯁꯨ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯁꯔ, ꯀꯩꯒꯤꯅꯣ ꯁꯔꯅ ꯂꯣꯏꯅ ꯍꯩꯔꯒ ꯑꯦꯅꯤ ꯑꯃꯗꯤ ꯑꯦꯟꯖꯦꯜꯗ ꯀꯔꯤꯃꯠꯇ ꯇꯥꯛꯄꯤꯗ꯭ꯔꯤꯕ? ꯀꯥꯔꯂꯣꯁ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯇꯞꯂꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩ ꯆꯍꯤ ꯐꯅ ꯌꯥꯝꯂꯕ ꯋꯨꯜꯐꯅꯤ꯫ ꯋꯥꯔ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯌꯥꯎꯔꯨꯔꯦ꯫ ꯇꯥꯏꯕꯪ ꯃꯤ ꯃꯌꯥꯝꯁꯤꯁꯨ ꯉꯥꯛꯅꯕ ꯑꯃꯗꯤ ꯐꯠꯇ꯭ꯔꯕ ꯑꯍꯦꯟꯕ ꯄꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯋꯤꯁ ꯈꯔꯅ ꯑꯩꯈꯣꯏ 10 ꯈꯛ ꯁꯦꯝꯈꯤꯕꯅꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯋꯨꯜꯐ ꯚꯦꯝꯄꯥꯌꯔ ꯃꯁꯦꯟꯁꯨ ꯌꯥꯅꯗ꯭ꯔꯦ꯫ ꯑꯃꯒ ꯑꯃꯒ ꯑꯊꯣꯏ ꯑꯍꯦꯟ ꯄꯥꯝꯅꯔꯛꯄꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯗ ꯑꯩ ꯇꯁꯦꯡꯅ ꯌꯥꯎꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯂꯣꯏꯅ ꯄꯣꯊꯥꯔꯕꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯚꯦꯝꯄꯥꯌꯔ ꯋꯨꯜꯐ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯏ, ꯐꯠꯇꯕꯁꯨ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯩꯅ ꯔꯣꯖꯄꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ꯫ ꯏꯁꯥꯅꯁꯨ ꯋꯥꯔꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯅꯤꯡꯕ ꯃꯄꯥ ꯆꯥꯟꯅꯅ ꯑꯩꯅ ꯏꯆꯥ ꯑꯅꯤꯁꯤꯕꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯄꯨꯝꯅꯃꯛꯁꯦ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤ꯫ ꯑꯗꯨꯒ ꯇꯉꯥꯏꯐꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯖꯨꯒꯁꯤꯅ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯟꯇꯔꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯂꯒ ꯑꯩꯁꯨ ꯏꯊꯟꯗ ꯄꯨꯟꯁꯤꯁꯦ ꯂꯣꯏꯁꯤꯟꯖꯒꯦ ꯈꯟꯈꯤꯕꯅꯤ꯫ ꯔꯣꯖꯇꯁꯨ ꯍꯥꯏꯈꯤ, ꯏꯆꯥ ꯑꯅꯤꯁꯦ ꯑꯩꯅ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯣꯏ ꯍꯥꯏꯅ꯫ ꯍꯟꯇꯔ ꯑꯐꯕ ꯊꯣꯔꯛꯂꯕꯗꯤ ꯃꯈꯣꯏꯗ ꯇꯥꯛꯍꯟꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤ꯫ ꯅꯣꯏ ꯍꯟꯇꯔ 10 ꯈꯛꯇꯅꯤ꯫ 14 ꯁꯤꯈꯤꯕꯗꯨꯁꯨ ꯃꯁꯥꯒꯤ ꯃꯔꯥꯜꯅꯤ꯫ ꯑꯁꯦꯡꯕꯗꯤ ꯅꯈꯣꯏ 10ꯃꯛ ꯁꯤꯐꯝ ꯊꯣꯛꯇꯕꯅꯤ꯫ ꯄꯥꯋꯔ ꯐꯅ ꯂꯩꯕ ꯚꯦꯝꯄꯥꯌꯔ ꯑꯃꯗꯤ ꯋꯨꯜꯐ ꯑꯣꯏꯁꯅꯨ, ꯅꯣꯏꯅ ꯊꯃꯣꯏꯕꯨ ꯁꯦꯡꯂꯕꯗꯤ ꯂꯣꯏꯅ ꯍꯥꯠꯄ ꯉꯝꯒꯗꯕꯅꯤ꯫ ꯀꯥꯔꯂꯣꯁꯅ ꯖꯦꯛꯀꯤ ꯐꯨꯔꯤꯠꯇꯣ ꯍꯥꯏꯒꯠꯂꯒ ꯌꯦꯡꯉꯤ꯫ ꯌꯥꯝꯅ ꯋꯥꯠꯂꯤꯌꯦ꯫ ꯃꯩꯁꯤꯡ ꯑꯁꯦ ꯂꯥꯛꯀꯗꯧꯕ ꯍꯣꯠꯅꯧ꯫ ꯊꯧꯅꯥ ꯂꯩꯌꯨ꯫ ꯄꯥꯈꯪꯕꯒꯤ ꯃꯩꯁꯦ ꯂꯣꯏꯅ ꯅꯁꯥꯗ ꯇꯥꯔꯛꯅꯕ ꯄꯥꯈꯪꯕꯕꯨ ꯅꯤꯡꯉꯨ꯫ ꯍꯣꯏ ꯁꯔ꯫ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯃꯩꯁꯤꯡꯁꯦ ꯈꯔ ꯈꯔꯗꯤ ꯁꯟꯗꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯅꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯁꯟꯗꯣꯔꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯚꯦꯝꯄꯥꯌꯔ ꯑꯃꯗꯤ ꯋꯨꯜꯐ ꯑꯃꯠꯇꯅ ꯅꯈꯣꯏꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ꯫ ꯅꯈꯣꯏꯁꯨ ꯄꯥꯋꯔ ꯂꯩꯔꯛꯀꯅꯤ꯫ ꯍꯣꯏ, ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤꯒꯤ ꯕ꯭ꯂꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯦ꯫ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯦꯅꯤ ꯃꯗꯨꯒꯤ ꯃꯟꯇ꯭ꯔꯗꯣ ꯑꯃꯨꯛꯇ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕꯅꯤꯅ ꯍꯩꯔꯝꯃꯣꯏ꯫ ꯍꯣꯏ, ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯥꯁꯇꯔꯒ ꯇꯥꯟꯅꯁꯤ꯫ ꯆꯥꯛ ꯏꯁꯤꯡꯁꯦ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯁꯤ꯫ ꯍꯣꯏ ꯁꯔ꯫ ꯑꯁꯨꯝꯅ ꯀꯥꯔꯂꯣꯁꯀ ꯖꯦꯛꯀ ꯆꯪꯗꯅ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯔꯥꯎꯟ ꯀꯣꯏꯁꯤꯜꯂꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯦ꯫ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯑꯦꯅꯤꯒ ꯃꯃꯥ ꯔꯣꯖꯀ ꯆꯪꯗꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯥꯈꯩꯗꯣ ꯕꯤꯌꯔ ꯑꯃꯃꯝ ꯊꯛꯂꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯑꯥꯔꯅꯣꯜꯅ ꯑꯦꯅꯤꯅ ꯍꯥꯏꯕꯗꯗꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯚꯦꯝꯄꯥꯌꯔ ꯈꯔꯒꯤ ꯃꯅꯥꯛꯇ ꯂꯩ ꯍꯥꯏ꯫ ꯆꯨꯝꯃꯤ, ꯖꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯨꯕꯗ ꯄꯤꯔꯛꯂꯕꯁꯨ ꯃꯔꯝꯗꯤ ꯁꯣꯏꯗꯅ ꯍꯪꯂꯛꯀꯅꯤ꯫ ꯃꯔꯝꯗꯣ ꯀꯔꯤ ꯍꯥꯏꯁꯤꯒꯦ? ꯑꯩ ꯑꯣꯏꯗꯕꯗꯤ ꯉꯥꯡꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯇꯉꯥꯏꯃꯛ ꯐꯗ꯭ꯔꯕꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯇꯥꯕꯅꯤ꯫ ꯀꯣꯜ ꯕ꯭ꯂꯗ ꯃꯈꯣꯏꯒ ꯍꯣꯠ ꯕ꯭ꯂꯗ ꯑꯩꯈꯣꯏꯒꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛꯁꯨ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯇꯕꯒꯤ ꯋꯥꯔ ꯇꯣꯏꯅ ꯊꯣꯛꯂꯤꯕꯅꯤ꯫ ꯋꯥꯔꯕꯨꯗꯤ ꯃꯐꯝ ꯈꯨꯗꯤꯡ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯁꯔ, ꯑꯩꯈꯣꯏ ꯑꯦꯅꯤꯒꯤ ꯕ꯭ꯂꯗ ꯑꯃꯗꯤ ꯃꯟꯇ꯭ꯔ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯦ꯫ ꯌꯦꯡꯉꯨ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤ ꯃꯁꯤꯡ ꯍꯟꯊꯔꯛꯂꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯣꯜ ꯕ꯭ꯂꯗ ꯑꯃꯗꯤ ꯍꯣꯠ ꯕ꯭ꯂꯗ ꯄꯥꯋꯔ ꯌꯥꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯥꯏꯈꯠꯂꯛꯏ꯫ ꯑꯩꯈꯣꯏ ꯃꯥꯂꯦꯝꯁꯦ ꯀꯜꯍꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯤꯁꯇꯔ ꯑꯥꯔꯅꯣꯜ, ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯃꯅ ꯑꯩꯗꯤ ꯋꯥꯔꯁꯦ ꯌꯥꯎꯖꯔꯔꯣꯏꯒꯦ꯫ ꯃꯁꯤꯃꯇꯪꯗꯤ ꯉꯥꯛꯄꯤꯒꯅꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯔ, ꯃꯇꯦꯡꯗꯨꯇꯪꯕꯨ ꯄꯥꯡꯕꯤꯌꯨ꯫ ꯋꯥꯔ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯗꯦ ꯌꯥꯖꯩ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯏꯇꯣꯝꯇ ꯍꯌꯦꯡꯃꯛ ꯖꯣꯟ ꯍꯣꯏꯗ ꯆꯠꯇꯨꯅ ꯂꯥꯏꯔꯤꯛꯇꯣ ꯂꯧꯔꯨꯔꯒꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔ꯫
ꯀꯩꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯁꯔꯗꯤ ꯈꯨꯠꯂꯥꯏ ꯊꯥꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ꯫ ꯖꯦꯛꯀ ꯀꯦꯜꯚꯤꯟꯒꯁꯦ ꯂꯣꯏꯅꯕꯤꯈꯣ꯫ ꯍꯣꯏ, ꯑꯩꯒꯤꯕꯨꯗꯤ ꯌꯥꯗ ꯌꯥꯏ꯫ ꯑꯗꯨꯗ ꯅꯈꯣꯏꯁꯦ ꯍꯩꯕꯨꯗꯤ ꯍꯩꯁꯤꯡꯂꯕ ꯍꯟꯇꯔ ꯉꯥꯛꯇꯅꯤ꯫ ꯈꯨꯗꯣꯡꯊꯤꯕꯗꯤ ꯑꯩ ꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯖꯨꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁꯨꯞꯅꯒꯤ ꯅꯈꯣꯏ 6 ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ꯫ ꯑꯗꯨꯒꯤꯗꯤ ꯋꯥꯕꯤꯒꯅꯨ ꯁꯔ, ꯑꯩꯈꯣꯏꯁꯨ ꯋꯥꯔ ꯐꯅꯌꯥꯝꯅ ꯆꯠꯂꯕ ꯍꯟꯇꯔ ꯉꯥꯛꯇꯅꯤ꯫ ꯖꯦꯛꯅ ꯃꯈꯣꯏ 5ꯒꯤ ꯀꯦꯞꯇꯦꯟꯅꯤ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯖꯦꯛ, ꯀꯦꯜꯚꯤꯟ, ꯍꯌꯦꯡꯒꯤ ꯑꯍꯤꯡ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯑꯩꯒꯤ ꯐꯥꯔꯝꯗꯒꯤ ꯆꯤꯡꯁꯥꯡ ꯇꯥꯕ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯔꯝꯃꯨ꯫ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ꯫ ꯑꯅꯤꯗꯣ ꯆꯞ ꯃꯥꯟꯅꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯐꯅꯤ ꯁꯔ꯫ ꯑꯥꯔꯅꯣꯜꯅ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯐꯅꯤ, ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯁꯨꯝ ꯊꯤꯟꯗꯣꯛꯆꯒꯦ꯫ ꯌꯥꯔꯅꯤ ꯁꯔ, ꯁꯨꯝ ꯂꯩꯕꯤꯍꯧꯔꯣ꯫ ꯀꯅꯥꯒꯨꯝꯕꯅ ꯎꯈ꯭ꯔꯕꯗꯤ ꯄꯥꯎ ꯃꯊꯪ ꯌꯧꯅꯈꯤꯕꯁꯨ ꯌꯥꯏ꯫ ꯖꯦꯛ ꯇꯟꯖꯥꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯥꯁꯇꯔ, ꯕꯣꯔꯤꯁꯅ ꯎꯈ꯭ꯔꯗꯨꯗꯤ꯫ ꯀꯥꯔꯂꯣꯁꯅ ꯇꯞꯂꯞꯅ ꯄꯥꯎꯈꯨꯝ ꯄꯤ꯫ ꯕꯣꯔꯤꯁꯀꯤ ꯋꯥꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯃꯥꯗꯤ ꯌꯥꯝꯅ ꯑꯉꯥꯡꯅꯤ꯫ ꯁꯔ, ꯃꯦꯝ ꯔꯣꯁꯅ ꯑꯩꯈꯣꯏꯕꯨ ꯑꯩꯅ ꯇꯝꯕꯗꯒꯤ ꯈꯪꯂꯕꯅꯤ꯫ ꯃꯥꯗꯤ ꯅꯈꯣꯏꯅ ꯍꯟꯇꯔ ꯑꯣꯏꯔꯝꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯖꯕꯅꯤ꯫ ꯑꯃꯔꯣꯝꯗꯁꯨ ꯑꯩꯕꯨ ꯍꯥꯠꯄ ꯌꯥꯎꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯕꯅꯤ꯫ ꯁꯔ, ꯃꯦꯝꯅ ꯆꯤꯡꯅꯔꯤꯕꯗꯣ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯁꯥꯒꯤ ꯖꯨꯛꯁꯦ ꯂꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯇꯣꯝꯇ ꯂꯣꯏꯅ ꯁꯨꯁꯥꯏꯠ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯦꯅꯤ ꯃꯐꯝ ꯈꯨꯗꯤꯡ ꯀꯩꯒꯨꯝꯕ ꯍꯣꯠ ꯕ꯭ꯂꯗ ꯑꯃꯗꯤ ꯀꯣꯜ ꯕ꯭ꯂꯗ ꯊꯣꯔꯛꯂꯕꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯅ ꯊꯣꯔꯛꯀꯅꯤ꯫ ꯃꯁꯤꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯆꯨꯝꯃꯤ, ꯋꯤꯁꯅ ꯍꯣꯠ ꯑꯃꯗꯤ ꯀꯣꯜꯅ ꯐꯠꯇꯕ ꯇꯧꯔꯛꯄꯗꯒꯤ ꯃꯄꯣꯛ ꯈꯨꯗꯤꯡ ꯅꯈꯣꯏꯕꯨ ꯍꯥꯠꯅꯕ ꯍꯟꯇꯔꯗ ꯕꯣꯔ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯄꯤꯈ꯭ꯔꯕꯅꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯁꯔ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ꯫ ꯑꯥꯔꯅꯣꯜ ꯍꯣꯏꯗꯣ ꯐꯥꯔꯝꯂꯣꯝꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯣ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯕꯣꯔꯤꯁꯅ ꯂꯣꯟꯅ ꯎꯍꯧꯔꯤ꯫ ꯅꯈꯣꯏꯅ ꯇꯣꯏꯅ ꯎꯅꯔꯒ ꯃꯤꯇꯤꯡ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯋꯥꯔ ꯇꯧꯕꯗ ꯇꯥꯕꯅꯤ, ꯈꯪꯅꯤꯗꯅ꯫ ꯑꯥꯔꯅꯣꯜ ꯍꯣꯏꯁꯨ ꯃꯈꯣꯏꯒꯤ ꯖꯒꯥꯗꯨ ꯌꯧꯔꯛꯂꯒ ꯃꯈꯣꯏ ꯇꯨꯝꯗꯕ ꯃꯈꯩ ꯃꯁꯥꯁꯤꯡꯗꯣ ꯌꯣꯠ ꯁꯥꯟꯅꯩ, ꯊꯥꯡ ꯍꯥꯏꯍꯨꯝꯗꯨꯅ ꯁꯥꯟꯅꯩ꯫ ꯇꯁꯦꯡꯅ ꯃꯈꯣꯏ ꯄꯣꯊꯥꯗꯨꯅ ꯂꯩꯇꯦ꯫ ꯑꯅꯝꯕ ꯃꯇꯝꯗ ꯁꯔꯤꯛ ꯁꯔꯥ ꯁꯥꯟꯅꯕ, ꯊꯥꯡ ꯇꯝꯕ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯣꯏꯔꯤ꯫ ꯑꯗꯨꯅꯃꯛꯁꯨ ꯅꯣꯡꯃꯒꯤ ꯇꯞꯅ ꯄꯥꯈꯪꯕꯒꯤ ꯃꯩꯗꯨ ꯁꯨꯝ ꯄꯥꯛꯊꯣꯔꯛꯏ꯫ ꯕꯣꯔꯤꯁꯁꯨ ꯖꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯥꯎ ꯇꯝꯂꯔꯦ꯫ ꯀꯩꯒꯤꯅꯣ ꯃꯈꯣꯏꯅ ꯇꯣꯏꯅ ꯎꯅꯔꯤꯕꯁꯦ? ꯐꯩ, ꯀꯌꯥꯝ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏꯒꯦꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯍꯥꯠꯇꯣꯛꯅꯕ ꯇꯥꯔꯦ꯫ ꯕꯣꯔꯤꯁꯅ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ꯫ ꯃꯈꯣꯏ ꯐꯅ ꯀꯟꯕ ꯑꯍꯩꯕ ꯍꯟꯇꯔ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒ ꯄꯥꯅꯕꯗꯤ ꯄꯥꯛꯅ ꯉꯝꯂꯣꯏ꯫ ꯆꯠꯂꯣ, ꯍꯧꯖꯤꯛꯃꯛ ꯚꯦꯝꯄꯥꯌꯔ ꯚꯤꯀꯤ ꯍꯣꯏꯗꯣ ꯀꯧꯔꯨꯆꯣ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯨ ꯇꯝꯃꯨ, ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯌꯨ꯫ ꯑꯗꯨꯒ ꯀꯥꯔꯂꯣꯁ ꯍꯣꯏꯗ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯔꯨꯁꯤ꯫ ꯐꯅꯤ ꯕꯣꯁ꯫ ꯕꯣꯔꯤꯁ ꯑꯍꯤꯡ ꯑꯗꯨꯗ ꯚꯦꯝꯄꯥꯌꯔ ꯈꯔꯗ ꯄꯥꯎ ꯂꯣꯏꯅ ꯄꯤꯔꯨꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯖꯣꯟ ꯍꯣꯏꯗ ꯄꯨꯂꯞ ꯄꯨꯟꯅ ꯃꯤꯇꯤꯡ ꯇꯧꯔꯦ꯫ ꯅꯣꯡꯃꯇ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗ ꯊꯣꯛꯇꯕ ꯚꯦꯝꯄꯥꯌꯔꯁꯤꯡ ꯑꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯀꯥꯔꯂꯣꯁ ꯍꯣꯏꯗ ꯆꯠꯁꯤ ꯍꯥꯏꯅꯔꯦ꯫ ꯕꯣꯔꯤꯁ, ꯖꯣꯟ ꯃꯈꯣꯏ 3 ꯈꯛꯇꯅꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯗ ꯊꯣꯛꯄ ꯉꯝꯕꯁꯤ꯫ ꯑꯗꯨꯁꯨ ꯋꯤꯁꯅ ꯄꯤꯈꯤꯕ ꯈꯨꯗꯣꯞꯀꯤ ꯃꯇꯦꯡꯅ ꯅꯨꯃꯤꯠ ꯎꯕ ꯉꯝꯕꯅꯤ꯫ ꯈꯨꯗꯣꯞꯇꯣ ꯁꯤꯗ꯭ꯔꯕꯗꯤ ꯊꯣꯛꯄ ꯉꯝꯗꯦ꯫ ꯚꯤꯀꯤꯅ ꯍꯥꯏꯔꯛꯂꯤ꯫ ꯖꯣꯟ, ꯀꯥꯔꯂꯣꯁꯁꯤ ꯑꯔꯥꯏꯕ ꯋꯨꯜꯐ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏ ꯍꯣꯠ ꯕ꯭ꯂꯗꯀ ꯍꯧꯖꯤꯛ ꯀꯣꯜ ꯕ꯭ꯂꯗ ꯑꯩꯈꯣꯏꯒ ꯌꯥꯝꯅ ꯌꯦꯡꯊꯤꯅꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯈꯪꯉꯤ ꯚꯤꯀꯤ꯫ ꯑꯗꯨꯕꯨ ꯀꯥꯔꯂꯣꯁ ꯀꯨꯏꯔꯕꯅꯤ ꯄꯨꯝꯅꯃꯛꯁꯤ ꯊꯥꯗꯣꯛꯂꯒ ꯇꯥꯏꯕꯪ ꯃꯤꯒꯤ ꯂꯤꯆꯠ ꯐꯖꯅ ꯆꯠꯄ, ꯐꯖꯅ ꯊꯦꯝ ꯂꯧꯗꯅ ꯍꯥꯏꯔꯨꯁꯤ꯫ ꯃꯈꯣꯏꯒ ꯁꯨꯝ ꯀ꯭ꯂꯣꯖ ꯑꯣꯏꯈ꯭ꯔꯕꯗꯤ ꯃꯍꯥꯛꯁꯨ ꯍꯟꯇꯔꯒꯤ ꯁꯄꯣꯔꯠ ꯁꯣꯏꯗꯅ ꯂꯩꯈꯤꯅꯤ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯆꯠꯂꯁꯤ꯫ ꯍꯣꯏ, ꯃꯗꯨ ꯌꯥꯔꯦ꯫ ꯁꯣꯝꯗꯁꯨ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯔꯤꯕ ꯃꯇꯝꯒꯤ ꯂꯥꯏꯔꯤꯛ ꯂꯧꯔꯨꯅꯕ ꯍꯥꯏꯅꯈꯤꯉꯩꯗ ꯖꯣꯟ ꯍꯣꯏꯁꯨ ꯀꯥꯔꯂꯣꯁ ꯍꯣꯏꯗ ꯄꯨꯡ 2ꯗ ꯆꯠꯅꯕ ꯊꯧꯔꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯥꯔꯂꯣꯁ ꯍꯣꯏꯅ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗ ꯍꯥꯏꯅꯈꯤꯕꯅ ꯄꯨꯡꯁꯤꯡꯗꯣ ꯌꯧꯔꯛꯂꯦ꯫ ꯀꯦꯜꯚꯤꯟꯅ ꯑꯥꯗꯩꯁꯦ ꯀꯥꯔꯂꯣꯁ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯅꯦ, ꯀꯥꯔꯂꯣꯁꯅꯤ꯫ ꯀꯥꯔꯂꯣꯁ ꯁꯒꯣꯜꯗꯨ ꯇꯣꯡꯂꯗꯨꯅ ꯂꯥꯛꯄꯗꯨꯗ ꯂꯥꯞꯇꯛꯅ ꯃꯈꯣꯏꯅ ꯎꯔꯦ꯫ ꯊꯥꯖ ꯃꯍꯥꯛꯁꯨ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯄ ꯃꯇꯝꯅꯤ꯫ ꯀꯥꯔꯂꯣꯁ ꯖꯦꯛ ꯍꯣꯏꯅ ꯉꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯌꯧꯔꯛꯂꯦ꯫ ꯖꯦꯛꯅ ꯁꯔ, ꯆꯠꯂꯁꯤꯔꯥ? ꯍꯣꯏ, ꯂꯦꯛꯅꯁꯤ꯫ ꯈꯨꯠꯂꯥꯏꯗꯤ ꯌꯥꯎꯔꯛꯄ꯭ꯔꯥ? ꯁꯔ, ꯍꯟꯇꯔ ꯑꯃꯠꯇ ꯃꯁꯥꯗꯒꯤ ꯈꯨꯠꯂꯥꯏ ꯊꯥꯗꯦ꯫
anytime ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯂꯣꯏꯅꯖꯩ꯫ ꯀꯥꯔꯂꯣꯁꯅ ꯂꯨꯆꯤꯡꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯊꯥꯞꯂꯕ ꯖꯣꯟ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯣꯝꯗꯁꯨ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯣꯏꯅ ꯃꯄꯥꯜꯗ ꯊꯣꯔꯛꯏ꯫ ꯃꯈꯣꯏꯗꯣ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯖꯣꯟꯅ "ꯁꯔ ꯀꯥꯔꯂꯣꯁ, ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯒꯤꯗ ꯂꯥꯛꯄꯤꯕꯕꯨ"꯫ "ꯍꯣꯏ, ꯑꯩꯈꯣꯏ ꯃꯔꯝ ꯈꯔꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯍꯥꯟꯅ ꯈꯪꯕꯤꯕ꯭ꯔꯕꯨ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯕꯤꯔꯝꯃꯤꯁꯤꯕꯣ"꯫ "ꯅꯣ ꯁꯔ, ꯑꯩꯈꯣꯏꯁꯨ ꯁꯔ ꯍꯣꯏꯗ ꯆꯠꯁꯤꯔꯥ ꯍꯥꯏꯗꯨꯅ ꯂꯥꯛꯆꯒꯦ ꯇꯧꯖꯔꯝꯃꯤꯕꯅꯤ"꯫ "ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯜꯂꯤꯅꯦꯀꯣ"꯫ "ꯍꯣꯏ, ꯃꯅꯨꯡꯗ ꯂꯦꯡꯁꯤꯟꯁꯤ"꯫ "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ"꯫ ꯖꯦꯛ ꯑꯃꯗꯤ ꯀꯦꯜꯚꯤꯟꯗꯤ ꯍꯟꯇꯔꯅꯤꯅ ꯃꯁꯥꯁꯤꯡꯗꯣ ꯃꯔꯦꯡ ꯆꯠꯄ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯃꯤꯠ ꯆꯦꯆꯦꯠ ꯎꯏꯁꯤꯜꯂꯒ ꯋꯥꯈꯜ ꯐꯥꯊꯔꯒ ꯂꯩ꯫ ꯚꯤꯀꯤꯅ "ꯁꯔ, ꯀꯩꯅꯣ ꯃꯈꯣꯏꯒ ꯀꯔꯝꯅ ꯂꯣꯏꯅꯕꯤꯔꯤꯕꯅꯣ"꯫ "ꯃꯈꯣꯏꯁꯦ ꯑꯩꯅ ꯊꯑꯣꯏꯅ ꯀꯧꯕꯅꯤ"꯫ ꯕꯣꯔꯤꯁꯅ ꯑꯃꯨꯛ "ꯁꯔ, ꯃꯈꯣꯏꯅ ꯂꯥꯛꯆꯕ ꯅꯠꯇ꯭ꯔꯣꯅꯦ"꯫ "ꯔꯣꯖꯀꯤ ꯃꯃꯥꯡꯗ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯕꯣꯔꯤꯁ, ꯑꯩꯅ ꯊꯑꯣꯏꯅ ꯀꯧꯕꯅꯤ"꯫ "ꯃꯔꯝꯗꯤ"꯫ "ꯃꯔꯝ ꯍꯥꯏꯕꯕꯨ ꯏꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯊꯥꯡ ꯇꯦꯟ ꯐꯥꯏꯠ ꯇꯝꯅꯕꯅꯤ"꯫ ꯚꯤꯀꯤꯅ ꯑꯃꯨꯛ "ꯑꯗꯨꯗꯤ ꯁꯔꯅ ꯁꯨꯝ ꯇꯝꯕꯤꯔꯁꯨ ꯌꯥꯏꯅ"꯫ "ꯅꯣ ꯚꯤꯀꯤ, ꯑꯗꯨꯕꯨ ꯇꯝꯕꯤꯔꯕꯗꯤ ꯑꯩ ꯑꯗꯨꯝ ꯁꯣꯜꯖꯔ ꯑꯣꯏꯗꯨꯅ ꯋꯥꯔ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯌꯥꯏ꯫ ꯑꯩ ꯀꯥꯔꯂꯣꯁꯅꯤ, ꯑꯩꯅꯕꯨ ꯋꯥꯁꯛꯈ꯭ꯔꯕꯗꯤ ꯍꯣꯡꯗꯦ ꯈꯪꯕꯤꯗ꯭ꯔꯕꯣ"꯫ "ꯁꯔ, ꯑꯩꯈꯣꯏ ꯈꯪꯖꯩ"꯫ "ꯑꯗꯨꯅꯤ"꯫ "ꯁꯔ, ꯏꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯂꯣꯏꯅ ꯇꯝꯕꯤꯔꯒꯦ ꯈꯟꯕꯒꯤ ꯋꯥꯈꯜ ꯂꯥꯛꯄꯤꯔꯤꯁꯤꯕꯨ"꯫ "ꯖꯣꯟ, ꯃꯇꯝꯁꯤ ꯑꯍꯣꯡꯕ ꯌꯥꯝꯅ ꯂꯥꯛꯂꯦ꯫ ꯑꯩ ꯏꯁꯥꯕꯨꯗꯤ ꯋꯥꯁꯛꯇꯣ ꯉꯥꯛꯂꯕꯁꯨ ꯏꯆꯥ ꯑꯅꯤꯁꯤꯗꯤ ꯀꯨꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯏ, ꯀꯨꯏꯅ ꯄꯨꯟꯁꯤꯍꯟꯅꯤꯡꯏ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯥꯋꯔ ꯍꯦꯟꯅ ꯂꯩꯅꯕ ꯇꯥꯛꯄꯤ ꯇꯝꯕꯤꯔꯒꯦ ꯈꯜꯂꯦ꯫ ꯍꯣꯏ, ꯑꯩꯅꯃꯛ ꯅꯠꯇ꯭ꯔꯕꯁꯨ"꯫ "ꯌꯥꯝ ꯐꯩ꯫ ꯑꯗꯣ ꯑꯩꯒꯤꯗ ꯂꯥꯛꯄꯤꯕꯕꯨ ꯁꯔ, ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯧ ꯍꯥꯏꯕꯅꯣ"꯫ "ꯑꯩ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯝꯃꯤ ꯖꯣꯟ꯫ ꯂꯥꯏꯔꯤꯛ ꯊꯝꯐꯝꯁꯤꯡꯗꯨꯗꯒꯤ ꯏꯆꯥ ꯑꯅꯤꯅ ꯄꯥꯖꯔꯒ ꯈꯪꯍꯩꯅꯕ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯈꯔꯗꯤ ꯄꯥꯝꯃꯤ"꯫ "ꯏꯍꯦ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯌꯥꯅꯤ, ꯁꯣꯝꯗ ꯂꯦꯡꯁꯤꯟꯁꯤ꯫ ꯁꯔꯅ ꯑꯄꯥꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯍꯦꯛꯇ ꯊꯤꯕꯤꯌꯨ"꯫ "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯖꯣꯟ"꯫ ꯀꯥꯔꯂꯣꯁ ꯃꯊꯟꯇ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯄꯩꯗꯨꯅ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯀꯥꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯥꯏ ꯃꯈꯩ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ ꯀꯦꯜꯚꯤꯟ ꯑꯃꯗꯤ ꯖꯦꯛ ꯃꯃꯤꯠ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯏꯪꯒꯤꯠ ꯇꯧꯅꯩ꯫ ꯚꯦꯝꯄꯥꯌꯔꯁꯤꯡꯗꯨꯁꯨ ꯍꯟꯇꯔ ꯑꯅꯤꯗꯨ ꯎꯕꯗ ꯆꯤꯈꯥꯏꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯈꯪꯍꯧꯗꯅ ꯚꯦꯝꯄꯥꯌꯔ ꯂꯣꯏꯅ ꯑꯣꯜꯂꯛꯑꯦ꯫ ꯖꯦꯛ ꯑꯃꯗꯤ ꯀꯦꯜꯚꯤꯟ ꯃꯁꯥꯗ ꯌꯥꯎꯔꯛꯄ ꯌꯣꯠꯂꯤ ꯃꯇꯣꯟꯗ ꯑꯊꯧꯕ ꯊꯥꯡꯅ ꯁꯝꯅꯕꯗꯨ ꯂꯧꯊꯣꯛꯂꯒ ꯍꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯌꯦꯡꯅꯔꯕ ꯃꯇꯨꯡꯗ ꯚꯦꯝꯄꯥꯌꯔ ꯃꯔꯤ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯖꯦꯛ ꯑꯃꯗꯤ ꯀꯦꯜꯚꯤꯟꯒꯤ ꯍꯩꯁꯤꯡꯂꯕ ꯃꯇꯧ ꯑꯗꯨꯗ ꯖꯣꯟ, ꯕꯣꯔꯤꯁ ꯑꯃꯗꯤ ꯚꯤꯀꯤꯗꯤ ꯆꯦꯟꯈ꯭ꯔꯕꯅꯤ꯫ ꯚꯦꯝꯄꯥꯌꯔ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯁꯨ ꯎꯕ ꯌꯥꯗꯕꯅꯤꯅ ꯁꯤꯕꯁꯨ ꯑꯃꯠꯇ ꯀꯤꯗꯦ꯫ ꯑꯗꯨꯅꯃꯛ ꯖꯦꯛ ꯍꯣꯏꯕꯨ ꯍꯥꯠꯅꯕ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯖꯦꯛꯅ ꯃꯍꯥꯛꯀꯤ ꯊꯧꯔꯕ ꯌꯣꯠꯂꯤꯗꯨꯅ ꯀꯟꯊꯠꯂꯒ ꯎ ꯃꯆꯤꯟ ꯑꯇꯨꯝꯕ ꯌꯥꯎꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯍꯥꯔꯠꯇ ꯌꯨꯡꯕ ꯍꯧꯔꯛꯂꯦ꯫ ꯈꯔ ꯆꯠꯊꯣꯛꯂꯒ ꯀꯦꯜꯚꯤꯟꯁꯨ ꯁꯔꯤꯛ ꯁꯔꯥ ꯇꯧꯗꯨꯅ ꯚꯦꯝꯄꯥꯌꯔꯁꯤꯡꯗꯣ ꯃꯉꯛ ꯂꯩꯊꯦꯛꯏ꯫ ꯉꯥꯏꯍꯥꯛ ꯃꯌꯥꯝꯗꯣ ꯐꯥꯏꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯔꯤꯕ ꯚꯦꯝꯄꯥꯌꯔꯁꯤꯡ ꯑꯗꯨ ꯅꯨꯡ ꯑꯅꯤꯒꯤ ꯇꯛꯈꯥꯏꯅꯔꯕ ꯃꯩꯗꯨ ꯊꯣꯔꯛꯄꯗꯨꯅ ꯚꯦꯝꯄꯥꯌꯔꯁꯤꯡꯗꯨ ꯂꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯣꯝꯇ ꯂꯣꯏꯅ ꯃꯩꯅꯤꯟꯗꯨꯅ ꯆꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯂꯕ ꯃꯇꯨꯡꯗ ꯀꯥꯔꯂꯣꯁ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯇꯨ ꯄꯨꯔꯒ ꯊꯣꯛꯂꯛꯏ꯫ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯊꯣꯛꯃꯤꯟꯅꯔꯛꯑꯦ꯫ "ꯑꯍꯨꯝꯗꯨꯗꯤ ꯔꯤꯡ ꯁꯤꯕꯅꯤꯅ ꯁꯤꯕꯁꯨ ꯀꯤꯔꯝꯒꯅꯤꯅꯦ"꯫ ꯖꯦꯛꯅ ꯈꯨꯝꯂꯛꯏ꯫ "ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯃꯈꯣꯏ ꯊꯤꯕ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯦ ꯂꯧꯕ ꯂꯥꯛꯂꯤꯕꯁꯤ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ"꯫ ꯃꯈꯣꯏ ꯑꯍꯨꯝ ꯖꯣꯟ ꯍꯣꯏꯒꯤ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯐꯠꯇ꯭ꯔꯕ ꯖꯣꯟ ꯍꯣꯏꯅ ꯇꯥꯏꯕꯪ ꯃꯤ ꯀꯌꯥꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯝꯕꯗꯨ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯎꯔꯦ꯫ ꯅꯨꯄꯤ ꯑꯃꯅ "ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯕꯤꯔꯤꯁꯤꯕꯣ"꯫ ꯑꯃꯅ ꯑꯃꯨꯛ ꯂꯥꯎꯔꯤ꯫ "ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ"꯫ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝꯗꯨꯅ ꯀꯞꯄ ꯂꯧꯕ ꯇꯥꯕꯗꯨꯗ ꯀꯥꯔꯂꯣꯁ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯁꯒꯣꯜꯗꯨ ꯀꯟꯅ ꯊꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯈꯨꯜꯗꯨꯁꯨ ꯃꯩ ꯊꯥꯗꯣꯛꯂꯝꯕꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯨ ꯀꯞꯄꯗꯨ ꯎꯔꯛꯏ꯫ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯥꯔꯂꯣꯁ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ
ꯁꯒꯣꯜꯗꯣ ꯀꯟꯇꯛꯅ ꯊꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯁꯨ ꯃꯩ ꯊꯥꯗꯣꯛꯂꯝꯕꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯣ ꯀꯞꯅ ꯂꯥꯎꯅꯔꯤ꯫ ꯖꯦꯛꯀ ꯀꯦꯜꯚꯤꯟꯒꯁꯨ ꯀꯥꯔꯂꯣꯁꯀꯤ ꯃꯇꯨꯡ ꯏꯜꯂꯛꯏ꯫ ꯀꯥꯔꯂꯣꯁ ꯄꯥꯈꯠꯅ ꯀꯟꯅ ꯃꯇꯨ ꯃꯆꯥꯁꯤꯡꯕꯨ ꯀꯧꯔꯛꯏ꯫ ꯖꯦꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯩ ꯆꯥꯛꯂꯤꯕ ꯑꯦꯅꯤ ꯍꯣꯏꯒꯤ ꯌꯨꯝꯗꯨꯗ ꯆꯪꯈꯤ꯫ ꯀꯥꯔꯂꯣꯁꯁꯨ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯥꯔꯂꯣꯁ ꯀꯟꯅ ꯖꯣꯟ, ꯕꯣꯔꯤꯁ ꯑꯃꯗꯤ ꯚꯤꯛꯀꯤ, ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕꯗꯤ ꯀꯥꯔꯂꯣꯁꯅ ꯋꯥꯁꯛꯂꯕꯁꯨ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯑꯩꯒꯤ ꯃꯤ ꯊꯥꯗꯣꯛꯂꯒ ꯅꯈꯣꯏꯕꯨ ꯂꯣꯏꯅ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨ꯫ ꯌꯨꯝ ꯃꯩ ꯆꯥꯛꯄꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯁꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ, ꯄꯥꯈꯠꯄꯤꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯄꯨꯟꯅ ꯃꯐꯝ ꯑꯃꯗ ꯂꯩꯈꯤꯁꯤ, ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯌꯨꯝ ꯀꯩꯗꯣ ꯑꯃꯨꯛ ꯁꯦꯝꯖꯤꯟꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ꯫ ꯀꯥꯔꯂꯣꯁ ꯃꯐꯝꯗꯨꯒꯤ ꯃꯤꯌꯥꯝꯅ ꯋꯨꯜꯐꯅꯤ ꯍꯥꯏꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯐꯕ ꯊꯧꯅꯥ ꯂꯩꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯛꯅꯤ ꯍꯥꯏꯗꯨꯅ ꯕꯦꯕꯥꯔ ꯇꯧꯔꯤꯕꯅꯤ꯫ ꯃꯥꯅꯕꯨ ꯍꯥꯏꯈ꯭ꯔꯕꯗꯤ ꯋꯥꯁꯛ ꯉꯥꯛꯄ ꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥ ꯊꯣꯛꯄ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯨ ꯃꯈꯣꯏ ꯂꯣꯏꯅ ꯈꯪꯅꯩ꯫ ꯅꯨꯃꯤꯠꯇꯨ ꯃꯌꯥꯝ ꯃꯐꯝ ꯑꯃꯗ ꯄꯨꯂꯞ ꯂꯩꯔꯒ ꯀꯦꯜꯚꯤꯟ ꯑꯃꯗꯤ ꯖꯦꯛ ꯀꯥꯔꯂꯣꯁꯀ ꯂꯣꯏꯅꯅ ꯃꯌꯥꯝꯗꯣ ꯆꯪꯗꯨꯅ ꯁꯪꯂꯦ꯫ ꯈꯔ ꯆꯠꯂꯒ ꯌꯨꯝ 10 ꯇꯥꯖꯕ ꯃꯐꯝꯗꯨꯗ ꯃꯩ ꯆꯥꯛꯍꯧꯕꯗꯣ ꯀꯥꯔꯂꯣꯁ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯖꯦꯛ, ꯀꯦꯜꯚꯤꯟ, ꯆꯠꯂꯣ, ꯑꯩꯒꯤ ꯈꯨꯡꯒꯪꯁꯤꯗꯤ ꯑꯩꯁꯨ ꯉꯥꯛꯆꯍꯧꯔꯒꯦ꯫ ꯑꯇꯣꯞꯄ ꯃꯐꯝꯗꯨꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯣ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯨꯆꯣ꯫ ꯐꯒꯅꯤ ꯁꯔ꯫ ꯃꯈꯣꯏ ꯑꯅꯤ ꯑꯇꯣꯞꯄ ꯃꯩꯅ ꯆꯥꯛꯍꯧꯔꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ꯫ ꯀꯥꯔꯂꯣꯁꯁꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯁꯤꯃꯛꯅꯅꯤ ꯋꯤꯁꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯨꯁꯨ ꯍꯥꯏꯗꯨꯅ ꯍꯟꯇꯔ ꯁꯦꯝꯈꯤꯕꯁꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯉꯥꯏꯅꯗ꯭ꯔꯕꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯗ ꯍꯦꯛꯇ ꯇꯥꯏꯅꯕꯤ꯫ ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯅꯣꯏꯒꯤ ꯃꯔꯛꯇ ꯐꯠꯇꯕ ꯈꯔꯅ ꯂꯣꯏꯅ ꯆꯦꯟꯊꯍꯜꯂꯦꯀꯣ꯫ ꯌꯦꯡꯉꯨ, ꯃꯇꯝ ꯑꯃꯗ ꯅꯈꯣꯏꯅ ꯚꯦꯝꯄꯥꯌꯔ ꯑꯃꯗꯤ ꯋꯨꯜꯐꯁꯤꯡꯕꯨ ꯅꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯦꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯣꯜ ꯕ꯭ꯂꯗ ꯑꯃꯗꯤ ꯍꯣꯜ ꯕ꯭ꯂꯗꯅ ꯃꯁꯤꯡ ꯌꯥꯝꯕꯁꯨ ꯍꯦꯟꯒꯠꯂꯛꯑꯦ꯫ ꯑꯗꯨꯒ ꯅꯈꯣꯏ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤ ꯁꯥꯕꯤꯔꯤꯕꯃꯛꯄꯨ ꯅꯣꯏꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕꯔꯥ? ꯆꯝꯖꯔꯕ ꯃꯤꯑꯣꯏꯕꯁꯤꯡꯁꯤꯅ ꯋꯥꯔꯤꯕꯁꯦ ꯎꯔꯒ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯣꯕ ꯑꯩꯈꯣꯏꯒꯤ ꯖꯨꯛ ꯑꯁꯦ꯫